June 25 State asida thokliba tamthiraba crime singi manungda sana marup tawbi nupi ama chingnaningai oiba maongda siduna leiramle thokdok asiga mari leinana press na phangba pawda laikhidrabi nupi adu Imphal East ki Brahmapur Bagapati lekaidagi khetri mayom ongbi Sumita Elias Ningol sahi yangkai taruk mapuroiba khetri mayom Deben Singha kawi laikhidrabi Sumita ki mapuroibana pangmi singda phongdorakpada mahaki nupi asi haukiba sahi kharadagi sana marup tawduna lakhibani ngarang nungthil pung 3:30 rom taba matamda Brahmapur Thangapat mapanda leiba laimayom Amubi Devi sahi kunthra mapuroiba L Indrajit Elias Tombana kaurakpadagi pleasure amada satkhibani hairiba Amubi Devi asi sana marup yaubada natana lupa lakh 3 lom pukhibadagi singdana leirakhi ngahak leitana senpham adu pigani hairaga pidana lakhi ngarang numidang pung 4 lom helaklabam phawwa mahaki nupi Sumita yumda laktabadagi mahakna chakhumda chak thongduna leiringai Amubi gi mapuroiba Indrajit lakhi Indrajit na magi nupi phone switch off tawkhre haibadagi Sumita gi number dasu tawrubada switch off tawramkhi tungda Indrajit chakraba matungda amuk hana pung 4:30 rom taba matamda laktuna thiam konjilda accident thokle gari achauba leirabadi punna chaminasi harakpadagi mafam aduda chatkhi lambigi lamhang amada police na koisillaga Indrajit ki nupi Sumita siduna leiramba thengnakhi mahaki mapuroibana hospital da pukhatnaba haijaki adubu police na accident thokpa mande maram aduna forensic expert kangbu laktri phawa masa soktanaba khanghankhi mafam aduda forensic expert kangbu laktuna yengsilaba matung numidang pung 2 rom taba matamda James mokta thamkhre laikhidraba Sumita ki lukham mai mamit yauna tongan dakphamsing tarambada natana mahaki inafi na ngaksamda laksinduna leiramkhi hairi thokdok aduga mari leinana laimayum Amubi amasung mahaki mapuroiba Indrajit Irilbung police na phaduna makhatana thijinba hokre misi aduga mari leinana JAC ama semduna sarkarna thokdok asita chenariba miyosing pung 9 gi manungda phaduna ain gi oiba jerak pinaba demand tawri